Jirivam District Hospital Monitoring Committee Jirivam Rongmai Nagalu Form Manipur All Manipur Bengali Students Union All Jirivam Pangal Women Welfare Association Yauna Jirivam gi tongan ba CSO Maira Paibi Singna Jirivam gi amatangai raba District Hospital amada leifam thokpa sing matik chana thambiu amadi matik chaba CMO MS thambiu haibagi demanda February tha sigi tang ahum gi ahing nongyai dagi horaga pung kunmari gi total shutdown kauduna khongjang sangsin khraba matung mathangi nimitagi amuk matam kaktana economic Blockade chathagani haina ngarangdagi hokibadu ngasi Yanaba ama purakpadagi matam Kharagi Oina Handokkhare hairi ngasi Jirivangi samu punbi kaithelda ima Maira Paibi Singh Mahairoi Lup yauna mifam ama pangthoklaba matungda District Hospital Monitoring Committee Jirivangi Executive Member PH Montessori na phongdorakhibada Medical Director na Jirivam da hakthengna na lakpiduna Jirivangi amatangairaba hospital asi yengshilaba matungda khongjaloi singda hospital asina full-fledged District Hospital ama oibada changba machak mathum sing qualified CMO amadi MS numit nini humni gi manungda pibiraklagani haibagi thazaba pirambasina matam kaktana chatharagani haina toramba economic blockade ngasidagi matam Kharagi Oina Handokkhare haiki Medical Director na Jirivam da lakpiduna akhoi District Hospital onthokyu hariba sigumba 50 bedded hospital asi lanchen birare nini humni sigi manungda makhoi meeting tobiduna hariba District Hospital asi full fledged oibada changba darkar oiba masak mathum sing loinana qualified CMO qualified MS bibirakani amadi atai te awara passing soidana maki bibiraklani haibagi thajaba du thambagi matungina akhoi khongjang loi singna thamjaramba Matam kaktaba economic blockade Imphal to Jirivam National Highway 37 da thamlamba si Matam Kharagi Oina komthokjare thajaba thamamba si karimo pibiraktragadi makha tana khoi khongjang amu changthelakani haina thamjage